imanaba amadi mangasam thang thamade mangasam sida tua ta dak katara leire imanaba dugisu mai mal ai hana chei charamdabani imanaba amasida loina ukchangibaduda kaidorojana made hana suma khungte ubani na kaidobidana ai ka mai cycle gai jada phamne made kumta kummane adudagi engon loina khupchalakpani ba nang gai jade kummi kai engon adudagi engon phu horokpani मैम पुनः पुताराम नौचरी मैम हुजिसे पुंग नुमिदांगी पुंग कनो तारे को पुंग अहुम मखाई तारे मरी तारकद्रोबनेबा अदो ngasi se kano tawbane kaka amagi banugaста program ama leiba hatare ko magi thabakki ado khoda dai sum tamina se be matang de do adugi dijen ga khoda ga se banugaста chatpane hatare ma sai je srimongona thabam chalo hawraga hadi dang waram pung tare makhai da do chakhibane ba moise aduga chakra kanda aina phone tawe pung mapan khara helakpa da aina phone tawe ba moise hadi sum irang su phattabani na laaba khola ba na hange na phone tawa kanda moise thogle e hojikta thogle e na dum hai aduga moise pung mapan khara helakpa da banugas ta thungi hai ba ado banugas ta gi khara langkhatlaga mafam amka leiba ko aduga moise di hadi khudong thi ba thoa janida aisu pakhattana hadi phone je moi ai pung tara khara helakpa da akum tawe de taw kan da mai phone je ahumlak changi ba ahumlak changa kan da phone je kano tawdre receive tawroktre ba aduga pung 13 makhai 12 taram dai sida aina hadi moi ngasai pung 8 da tholakibani na hadi matam de am khetna ba hatare ko aduduge aina pung 13 makhai swai de akum phone je tawbane myam tawe phone 10 kulak tawe moi je phone je off le ba ko aina khale du khoi si banugas ka khoi si mongo si chatpagi chingyai se khoi network phangde ba nadugi network phangdabagi oiramane na ise phone je tawdre aduga pung amai swai je gam phone je tawre dum off le ba hatare do matam ji yam khetnaraba pung 8 dagi simongo jorok pa ji adam pung do changmoi hatare matam du pura khetnara ko du aina tawre do di upai leitre se leire ko kanada to dijen da su tawre khada da su tawre a chamina gi badi moini khaktani aduga kaka ibung hal samon gi number so engon da leita ba hatare pung kaya mutta thoki bano do hange na phajana ado mai number su leitram ni nai se tawde do ai dum leiraga aduga pung ama makhai muta ko sai da ina khoi chem handa phone tawbane ba habadi akhoi dijen ni mama da phone tawbane dijen la ba in hamakanda laktrine makoi ani maki phone changde haiba phone changde habda ina hai aina su myam tawe changde kaino khangde ana ado ise su hadi irang phattamina hujik se thengjala bani na pakhat ini dina ko ai tawbodai di aise ko silpi da phone tawre hadi moi thabak tawina ba kambu je moi number ama ta id pai de khoda pai jabani dana aduduna ina ko silpi da phone tawre tawraga hangeba kaka gi thorom do nang yaw bra na ma yawde dum chama tummi na haire edi aina edudi moi ga pau phangna ba ya ba moi hadi moi gi kaino thabak punba kambu gi number ama piro aingona natraga na nang ta tawbu ha kana mana hai ai tawai na hairak pa tare ko ada ina suci da tawro yoga ta hango natraga de ma do chanang tawro number do thara ke ma su kudak ta dum suci gi number thare ha tare do thara ga isu suci da whatsapp ta tawre do tawa kana ma paire ina ma punga pan khara helak pa da thoki ni moen aina ha haji polak te kaino theng mana lore matam phatta ba je hangman e da ma paw lora hairak ken hairak pa tare do hara ma se su minute manga haji lebai le ra kanda suci ju phone du tawre ba ngona tawra haire ina mana pakhat kano moi station da leire bungkha ma mung moi jawra ani ana hairak pa tar de ai dum moi dwana station da su da inang na e to leiram mani hara de ise man da paw do haibi gare ba ko sana moi station da lai hai lakse ne ise man ju sawre e iram khatam je khoi kari ho ko station da lai no lakta na khotta na mai haire haira de ai siga leire habani na thau saru da ba dum lakserani haya kanda leiba ko ado moidi sana kudong thi ba thome ado mayam ai video ina mayam da share tawjarake ba hojik se bangladesh ki irang ni mene haise sarkar pandabane chumnagi hana tawramba irang du budi dum nemjaba duga dagat ki kaino sidi am kalle hadare ko pung 3 undang waramgi pung 3 tabo dagat changale he khoi thangna ba yum da bok tawkhala ini mayam aduna adu oigare hana baba na ba khot bada dum labi cha thok sin tawramba ma phamne ba se pung ama ani ga sum chatlamine aduga thawdo wa thok le su sum pung ahum mari ga sum chatna ba lambi ne hatare yamman na pung apan khara helak ba sumai tawe mayam ai video ne mayam ding hala mayam du yaw Sri Mongol dagi kaka ibunga samolgi
ꯃꯥꯒꯤ ꯀꯩꯅꯣꯅꯦꯕ ꯉꯁꯤꯁꯦ ꯃꯥꯒꯤ ꯊꯕꯛ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯌꯥꯎꯕ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ ꯇꯧꯕꯅꯤ ꯈꯨꯠꯁꯤꯁꯨ ꯑꯗꯣ ꯂꯦꯡꯕ ꯃꯌꯥꯝ ꯉꯝꯗ꯭ꯔꯦ ꯖꯒꯥꯠꯅ ꯄꯣꯠ ꯆꯩ ꯂꯣꯏ ꯃꯨꯜꯍꯧꯔꯦ ꯄꯩꯁꯥꯁꯨ ꯃꯨꯜꯍꯧꯔꯦ ꯐꯣꯟꯁꯨ ꯃꯨꯜꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯐꯥꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯐꯨꯔꯛꯄꯅꯦꯕ ꯑꯗꯣ ꯑꯗꯣ ꯃꯌꯥꯝ ꯐꯣꯟ ꯃꯥꯡꯕ ꯄꯩꯁꯥ ꯃꯥꯡꯕꯗꯤ ꯀꯩꯝ ꯈꯟꯗꯦꯕꯀோ ꯑꯗꯣ ꯄꯨꯟꯁꯤ ꯍꯤꯡ ꯂꯥꯛꯏꯁꯦ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯚꯥꯅꯨꯒꯥꯁ ꯑꯩꯈꯣꯏꯅ ꯀꯀꯥꯒꯤꯗꯨꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤ ꯍꯜꯂꯛꯄꯗꯅꯦ ꯄꯨꯡ 7:30 ꯑꯗꯨꯋꯥꯏ ꯇꯥꯏꯃꯤꯡꯗꯅꯤ ꯌꯥꯝ ꯉꯟꯅꯅꯦꯕ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯣꯏ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯤ ꯀꯌꯥꯃꯨꯛꯅꯣ ꯍꯥꯏꯔꯣꯏ ꯀꯥꯏ ꯁꯤꯑꯦꯟꯖꯤ ꯀꯌꯥꯅꯣ ꯁꯤꯑꯦꯟꯖꯤ 15 20 ꯑꯣꯏꯅꯤ ꯃꯥꯒꯤ ꯂꯣꯏ ꯊꯠꯆꯟꯕꯤꯅꯤ ꯇ꯭ꯔꯥꯛ ꯑꯗꯒꯤꯗꯤ ꯚꯥꯟ ꯍꯥꯏꯌꯦꯁ ꯀꯥꯔ ꯅꯨꯡ ꯀꯩꯀꯥ ꯂꯣꯏ ꯊꯠꯆꯜꯂꯤ ꯑꯗꯩꯗꯤ ꯑꯥꯔꯃꯤ ꯒꯥꯔꯤ ꯂꯥꯛꯄ ꯃꯇꯝꯗꯅꯦꯕ BGBꯒ ꯑꯥꯔꯃꯤ ꯒꯥꯔꯤ ꯂꯥꯛꯄꯁꯤꯗ ꯑꯗꯨꯁꯨ ꯃꯣꯏꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯒꯥꯔꯤ ꯑꯣꯏꯅꯤꯡꯗꯅ ꯆꯦꯟꯈꯠꯂꯀꯥꯟꯗ ꯃꯨꯟꯒꯗꯕ ꯆꯪꯕꯗꯨꯗ ꯑꯥꯔꯃꯤꯒꯤ ꯅꯣꯡꯃꯩ ꯎꯕꯗꯒꯤ ꯆꯦꯜꯂꯨ ꯇꯧꯕꯗ ꯑꯗꯨꯁꯨ ꯃꯣꯏꯅ ꯐꯥꯎꯕꯗ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃ ꯆꯦꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯥꯔꯃꯤ ꯑꯣꯏꯅ ꯇꯥꯟꯅꯕꯗ ꯐꯪꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯑꯉꯥꯡꯒꯤ ꯁꯅꯥ ꯀꯩꯀꯥ ꯊꯠꯂꯦ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯑꯉꯥꯡꯒꯤ ꯇꯧꯕ ꯁꯅꯥꯗꯨꯁꯨ ꯑꯉꯥꯡ CNGꯗ ꯄꯝꯕ ꯑꯉꯥꯡ ꯊꯥ 4 ꯈꯛꯇ ꯉꯥꯏꯔꯤ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯉꯥꯡ ꯃꯅꯥꯗ ꯁꯤꯔꯤꯕ ꯁꯅꯥꯅꯤ ꯀꯣꯟ ꯃꯃꯥꯗ ꯁꯤꯔꯤꯕ ꯈꯣꯠꯂꯤꯕ ꯄꯨꯕꯒꯤ ꯀꯩꯅꯣꯗ ꯑꯉꯥꯡꯗꯨꯒꯤ ꯊꯛꯅꯕ ꯅꯤꯄꯜꯗꯣ ꯅꯤꯄꯜꯗꯣ ꯑꯗꯨꯐꯥꯎꯕ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯐꯥꯎꯗ ꯄꯤꯕꯤꯔꯝꯃꯣꯏ ꯃꯃꯥꯗꯨꯅ ꯀꯞꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯗꯨꯐꯥꯎ ꯄꯤꯔꯝꯗꯦ ꯃꯌꯥꯝ ꯃꯣꯏ ꯂꯥꯛꯏꯕ ꯑꯇꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯍꯨꯝꯅꯤꯀꯣ ꯈꯣꯗꯥꯒ ꯑꯗꯩꯗꯤ ꯗꯤꯖꯦꯟꯒ ꯃꯣꯏ ꯃꯩꯇꯩ ꯑꯍꯨꯝꯅꯦ ꯃꯩꯇꯩꯗꯅ ꯑꯍꯨꯝꯈꯛ ꯑꯗꯣ ꯑꯇꯩꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯁꯤꯅꯦꯕ ꯃꯣꯏꯁꯦ ꯂꯣꯏꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯨꯜꯂꯒ ꯀꯩꯅꯣ ꯇꯧ ꯒꯥꯔꯤꯗꯨꯁꯨ ꯄꯨꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯥꯔꯃꯤ ꯒꯥꯔꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯗꯣ ꯒꯥꯔꯤꯇꯅꯤ ꯃꯌꯥꯝ ꯄꯤꯔꯛꯏꯁꯦ ꯑꯗꯣ ꯃꯈꯥ ꯑꯇꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯡꯗꯁꯨ ꯂꯩꯔꯤꯅꯦꯕ ꯑꯁꯤ ꯈ꯭ꯋꯥꯡꯗꯒꯤ ꯅꯝꯃꯛꯑꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯦꯟꯅ ꯏꯔꯥꯡ ꯐꯠꯇꯦ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯃꯄꯥन ꯊꯣꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯤ ꯍꯧꯖꯤꯛꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯑꯗꯩ ꯄꯨꯡ 9 ꯒꯥꯏꯁꯦ ꯑꯗꯨꯝ ꯉꯜꯂꯤꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤꯅꯦ ꯌꯦꯡꯉꯨ ꯄꯨꯡ 12 12 1 2 ꯑꯩꯈꯣꯏ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯅ ꯌꯨꯝꯒꯤ ꯑꯦꯅꯤ ꯕꯕꯥ ꯅꯥꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏ ꯄꯨꯡ 2ꯒ ꯇꯥꯔꯒꯁꯨ ꯑꯩ ꯌꯨꯝ ꯆꯠꯂꯤ ꯍꯜꯂꯛꯏ ꯑꯗꯨ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇ꯭ꯔꯤꯅ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯣꯏ ꯃꯆꯥꯗ ꯁꯨꯃꯥꯏꯅ ꯈꯔ ꯐꯨꯔꯀꯥꯟꯗ ꯁꯤ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯣꯔꯛꯏꯁꯤꯕꯨꯗꯤ ꯍꯥꯏꯗꯤ ꯑꯥꯔꯃꯤ ꯒꯥꯔꯤꯗꯣ ꯂꯥꯛꯑꯝꯕꯩꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯉꯔꯥꯡ ꯈꯪꯗꯦ ꯅꯍꯥꯟꯗꯨꯗ ꯁꯦꯂꯔꯤ ꯐꯪꯗ ꯉꯥꯏꯔꯤ ꯄꯩꯁꯥꯁꯨ ꯄꯨꯜꯂꯞ ꯂꯧꯔꯦ ꯐꯣꯟꯁꯨ ꯂꯧꯍꯧꯔꯦ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯩꯒꯤ ꯕꯦꯡꯀꯤ ꯀꯥꯔꯗ ꯂꯣꯏ ꯂꯧꯍꯧꯔꯦ ꯏꯁꯥꯈꯛ ꯃꯣꯏ ꯂꯧꯍꯧꯕꯩ ꯆꯥꯡꯗ ꯑꯩꯒꯤ ꯏꯁꯥ ꯈꯨꯗꯣꯞ ꯐꯥꯎꯕꯗ ꯂꯧꯍꯧꯔꯦ ꯁꯤꯕꯗꯣ ꯈꯨꯗꯣꯞ ꯐꯥꯎꯕ ꯂꯧꯍꯧꯔꯦ ꯈꯨꯗꯣꯞꯁꯨ ꯂꯧꯍꯧꯔꯦ ꯃꯌꯥꯝ ꯈꯨꯗꯣꯞꯇꯣ ꯁꯅꯥꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯣꯏꯅ ꯊꯥꯖꯗꯦꯕ ꯊꯥꯖꯗꯦ ꯑꯗꯨꯐꯥꯎꯕ ꯂꯧꯍꯧꯋꯦ ꯗꯣꯁꯥ ꯂꯥꯡꯕꯟ ꯐꯠꯇꯕꯩꯅꯦ ꯈꯨꯗꯣꯞ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯐꯥꯎꯕ ꯃꯣꯏ ꯂꯧꯍꯧꯔꯤꯅꯤ ꯌꯦꯡꯉꯨꯅ ꯅꯪ ꯁꯤꯃꯪꯒꯣꯜ ꯆꯤꯡꯌꯥꯏ ꯇꯣꯛꯈ꯭ꯔꯣ ꯑꯁꯤꯁꯦ ꯏꯉꯟ ꯉꯟꯅ ꯁꯟꯗꯥꯗꯐꯥꯎ ꯗꯔꯀꯥꯔ ꯆꯪꯗꯦ ꯍꯣꯠꯅꯅ ꯆꯪꯉꯝꯃꯤꯗꯣ ꯁꯤꯁꯤ ꯀꯦꯃꯦꯔꯥ ꯐꯛꯇꯅ ꯑꯗꯩꯗꯨꯒ ꯅꯣꯏ ꯉꯁꯤ ꯆꯠꯂꯨꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯔꯥ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯀꯥꯔ ꯁꯨꯝꯕ ꯂꯝꯕꯤ ꯊꯠꯂꯒ ꯄꯩꯁꯥ ꯃꯨꯟꯕ ꯈꯣꯠꯄ ꯑꯃ ꯊꯦꯡꯅꯖꯔꯛꯇꯦ ꯀꯩꯁꯨꯝꯇ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯐꯨꯅꯕ ꯌꯥꯏ ꯅꯨꯄꯥꯅꯤ ꯑꯩꯁꯨ ꯐꯨꯅꯕ ꯌꯥꯏ ꯑꯦꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯅꯣꯡꯃꯩ ꯄꯥꯏꯔꯤ ꯊꯥꯡ ꯄꯥꯏꯔꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯊꯝꯕꯗꯒꯤ ꯃꯉꯛꯁꯝꯁꯤꯗ ꯇꯣꯛꯑ ꯇꯧꯔꯅꯨ ꯗꯥꯛꯀ ꯇꯥꯔ ꯂꯩꯔꯦ ꯏꯃꯥꯟꯅꯕꯗꯨꯒꯤꯁꯨ ꯃꯥꯏ ꯑꯩ ꯍꯥꯟꯅ ꯆꯩ ꯆꯥꯔꯝꯗꯕꯅꯦꯕ ꯏꯃꯥꯟꯅꯕ ꯑꯃꯁꯤꯗ ꯂꯣꯏꯅ ꯎꯞꯁꯟꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯗꯤ ꯍꯥꯟꯅꯁꯨ ꯃꯈꯣꯡ ꯇꯦꯛꯎꯕꯅꯤꯅ ꯀꯩꯗꯧꯕꯗꯅ ꯑꯩ ꯁꯥꯏꯀꯜ ꯒꯥꯔꯤ ꯃꯆꯥꯗ ꯐꯝ ꯂꯩꯔꯝꯕꯗꯒꯤ ꯀꯨꯝꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯨꯞꯆꯜꯂꯛꯄꯅꯦꯕ ꯅꯪ ꯒꯥꯔꯤ ꯃꯆꯥꯗꯒꯤ ꯀꯨꯝꯃꯤ ꯀꯔꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯐꯨꯕ ꯍꯧꯔꯛꯄꯅꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯔꯥꯡ ꯐꯠꯇ꯭ꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯦ ꯃꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯔꯥꯡ ꯅꯦꯝꯊꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯤꯅ ꯇꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯩꯝ ꯇꯧꯔꯝꯗꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯈꯥꯗꯁꯨ ꯂꯩꯀꯣ ꯈꯣꯡ ꯑꯃꯗ